पाउसिद युम्फम ओइबा मरु ओइबा पाउ खरा अपडेट तौजरी एयरपोर्ट तगे क्वामना बोरा तारा का तरुक फारे ngase ayuk SDPO singjamai luchingba team aman Imphal International Airport tagi cargo delivery point tagi kwamana bora taraga taruk bhagat pagal loinana kwamana adubo lawbalak panupa amasu phare aire pharaba nupa adudi law chanura bazar tagi kangjam Jackson Singh sahi kungani thoi apok palai kitaba ke dhana joy Singh kawi aire police tagi phangba pauna hai ngasi ayu pung taraga mathoi taba matamde Air India flight 9 I-741 asida kwamana kya pura kre aibagi pau mapangge pau si phangbaga SDPO singjamai lusingba airport police station gi OC yawba team amana cargo delivery point dagi numit jungba pung baro makai taba matamda kwamana bora taraga taruk phagat pangamke kwamana singasi Guwahati dagi Imphal da promote koba amana Air India 9I-741 gi kuthangda pura kibani loinana carrier agent Bhagawati Air Express Private Limited ne adu consigning na SSS ni harba kwamana sing asi SSS ki mohot sinduna kangjam Jackson na receive tawke COVID-19 pandemic laibana maram oiduna Manipur da government kwa amadi tebu tobacco ga mari lainaba potlam sing asi athingba thamkhibana hariba kwamana sing asi ga punna kangjam Jackson ba mafam adudagi phage loinana ain goiba action lokhanana bagi damak singjamai police station da sinakre aire mahatarakba atopa pau amadana lamdam sigi narul singi punsi kallu akan bajarak bibiyo AMISLL namit kudeng ki lupa lakh lakh crore khujing oiduna lamdam sigi tungi jumberel kya ki punsi bole pal laitana mangta khalagle masage ojaba sendong thibo miwi khutpu kharan namit kuding hi ka ba polam sing jonduna pijanduna lamdam sigi sararoi amadi mai masing tamduna iramdam gi leba ki mingchet porkadaba kya bonong manong magi usi jakonda magta khalagli aina apunba Manipur huyer lalong lok AMISLL gi Publicity and Information Department gi Secretary OK moyang bana thadorakba cherola mana phongdorakle Serola sina hai China da open war lising amachanipan kuntraga mapan da landa duna Chinese naharul kya magta kan khibagum lamdamasi gi naharul kya gi punsi lomhan khe tai hoidaba huran sinti tawdok pathok kya tholakle haujuk pro kanglu kudimakna khangde ude amada igi imung da thokde aina lai thukduna namit kya ni leikhi gane athuba matamda Manipur ki lengak loisina athuba da cabinet mifam phampiduna akanba cheraki oiba chana kanglot ama sembiduna lamdam aseke inkhalakliba naharul nupamasa napimasa singwa mahika ba chinjak ki landa asidagi punsi kanbiyo COVID-19 ki laina lachat ki asuk war balan pham mayai sida mayai ka pa drug lalon masing lebak miam khangna serak pi bagaloinana pharaba polam sing mai thaduna mangan biu iramdam gidamba kathok pidona laklaba lob maira pai pi khul lekai humna thengna midarasi loinana Manipur lengak nasu lebak ki mahik sing asi pak sanna sandhok tringi da matik chaba hida ka thok piu aina serol asina makhata na phangdorakle laiga ki hospital singda covid naraba sing layeng baki mong penadre RIMS Jenims jauna lengak ki department sing COVID-19 naraba mioi sing layeng bagi maung miam na penadre hariba hostel sing asigi layeng bagi maung asidi bisang lay basingna hingba aduga misang lay tabasing na siba ay baduni ay na Democratic Students Alliance of Manipur desam akan bamong dajaning daba pangdoragle wede ba fiba masidi laybak paraga na hingba laybak thiraga na sijaba ay baduni isam cham na laybam biyo sing di ICU da layeng bagi khudong saba laytre masida natra phamong phawba phangbagi sang nemle fiba masida anaba amana siba ay basi ngangning hay oidre Maramaduna desamna miyang imhot chindun ahujik COVID ki sathriba layeng asida akanaba miyang changlagani aire Manipur lenga ki hal ki thausu puriba siam na hiram basiki matang da miyang sang biu aina supang doragle huran ba amadi huran potya basing police na fare thajigi kuntra amadi kuntra mathogi lonaba hing pung anirum tabada Lampel police station ki team amada Lampel patalaiba BSNL ki office ki godown dagi switchbox cable amasung coaxial cable huran ba mioi ani fare aire Parabami ani edudi es jalas sahi tarahamapan apok palai kitaba Saidur Rahmat laifamna urup awang laikai amadi W Amik Khan sahi kun apok pa wang mayum Abdul Hai laifamna sangai pam viral khul dagini aire niwani asi Lampel SDPO Thomas Thoksong ki supervision ki makhada Lampel police station ki team amana ngasi phat khibane miwani asina makoina huran pham asidagi mamang da support chai kya huran ki bagi thodok ta chena ba miwani aire police na makoi ani da wahang pong tawbada makoina huran ba posai sing ata war cemetery manakta leiba West Bengal lagi ojit SK sahi kutra manga
Kauba nan Manipuri amigi godown the jole have a kangbati ozit paner bakona with the papa and hungry are. Huran basina Hurala proposing labor yon bagitabak the scene of Nung Badage. Hagen how gives I could travel into Amazon Musibat the Lagton Hatta the labor. Helim SK Koba Mui Anidi Pagat Pangamle are. Mahata na makoy na haidor pa dagi Huralak papo jay labor yon bagitabak the yaw by Pal Wesky Lampel Sanakatel Pokri Mapaldage. Tongang Palgoni Koba Mui Amasu Lampel Police na Pagat Pagaloina na Faraba. Miyusing asigi matakta ahingi matungina chap-chap action lakukan na nabadhapak baikat pa hokray aire. Plek was zauba gari amadige jungaw liter sa rukun ka mga fare. Impal West District Police na bayay kapat ni sa kimayukta sa tarakba kongsan gisaro ka na. Nga si Plek was yauba Fortuner da lakpano pa ama jungaw liter sa rukun mga kona na fare aire. Fara pa pa di loitong bam sures sa hindi po apok palay kitraba sunil kawi langjing makalay kay dagine. Pulis lagi pangba pauna ay nga sinung tilpong 10 minit kun mga rumtaba da Tairen Pokpi area da ju putok pusintaw wadore ay ba. Akang nabapaw mafangba dagi district police ki SB Dr. S. Ibom Chagim diyang makada assistant SB Law and Order T.I. Shankardev SDPO Bidyabati tingbay jam na lusing police team amana. Mafamadu da sanction ki team aduna salam I've heard training jorok pada sing naningay way pamong dalak pa ango pamasuke. Flag Force Jauba Fortuner MN07 di 3144 ama kamna da bakangan ke. Gari aduna kamlam dana thaukhibadagi police team aduna tadaraga salam thongkhong mapada khangki aire. Team aduna gari adu check tawbada tongan ba plastic packet ta jomba jungaw liter satukon mga yorma thengna kibane. Paraba jungaw sing amasung gari adu makata na logi oiba tabak lokot na nabamari laina ba police station da sinagre aire. MJS1 officer mga support time scale amasung selection grade bigre. Manipur government ki secretary lo nungsidombi athokpam na thokpa order amana MJS1 officer mga support time scale amasung selection grade bigre. Order asina support time scale bigraba MJS1 officer of the district and sessions judge Impal West aiba Gunesur Sarmane. Aduga grant of selection grade bigraba officer sing aduna retired district and sessions judge T.I. Simon Singh Registrar General High Court of Manipur G. Gaifu Silo, Presiding Officer MSC Revenue Cooperative Tribunal Manipuri, N. Rajnikant Singh Amsung District and Sessions Judge Impal is R.K. Memzane. Rimster District Green Champion Award Pirakle, India Government Department of Higher Education Rims Impal the 2020-21 District Green Champion Award Pirakle Rims ki Media Advisor and Philips ki Serolamana Aire. Institution asina Swasta Action Plan Committee may paknalingkat pa adopt ba amso sanitation, hygiene, waste management, water management, energy management amade greenery management gilam do khwadi ki fana thabak to bakta me award se pirak pane. Institute asigi staff sin institute hospital asibul luna na thamba amsung taru tanan ba mafam mam ohen na ba poksen seng na amadi ka thok pagal loidan thabak to baki damak REMS ki director professor S Hunter Singh na thagat ba phangdoke. Stakeholder Pudamagna Institute Asibu Sawatun Hena Faba Mafam Henana Bofona Bada, Lauri Batang Simbo Mana Tagatke. Certificate adu Deputy Commissioner Impal West ki Mamad Kosinake. Kotiani Henbagi Brown Sugar Pare. IGAR South ki Makad Assam Rifles ki Technopal Battalion Narang Vehicle Check Post Technopal da. Gariyama check to drug trafficker Amafare Amasumangon ki Lupa. Koti Ani Henbarungi Wegada Brown Sugar Packet Yang Marfuga Taruk Kezi 1.1 rom phangli hana PRO gi serholabana aire. Brown sugar packet singa do modified toraba compartment amada laga purambane. Para pamising abadi recovered toraba polom sing adu technopol police ta makataba legal action kita maksina kare aire. Magatarakpa atop pau amadana the addiction rehab center sing da makoy ki inmate sing ki vaccination kita mag ofrek ta pau phabi rako. Committee of Civil Society Kanglai Park CCS ki Ameri Union of Private Rehabilitation Center Kanglai Park Ofrek Manipur Impal West District ki Commissioner ki Lising Makada. Manipur dali riba tongan ba private rehabilitation sing ta treatment taudun leriba inmates sing kita mangsa tarakpa mass COVID vaccination amasung advocacy program ki makatarak po oina Manipur ngasisu Reverend the Addiction Center Samaru Impal West Mainstream Foundation Pawidek amade Sober Life Top Sipai Haripa Rehab Center ahum da treatment taudun leriba inmate punna Miwichama kunda vaccination kap thokre aina Ofreki General Secretary Soram Lakiku Marna Tadorakpa Cherol Amana Pongdorakle.
Serolosana hai government puning changbiduna changchilakliba covid laina deki ngakthonaba amata ngairaba upai wariba vaccination program asida saruk yariba oina oprekta enroll tawbirakdriba di addiction rehab center sing atobada pau phawiraktuna covid free state oinanaba amadi adom ki center sing su covid 19 deki ngakthonaba pambai wariba vaccination program kam advocacy program asida puna saruk yaminasi haina serolosana apel tawrakle dolai thabi bares na ising piba haure Dolai Thabi Beres asigi right canal the pandam thabliba mafam sing pinanaba honabada Kundrakpamgi land compensation pipagi thabak loisin dabana maram waraga apan bakra di lairi adobo kilometer taraga tarit ki manungda kilometer taradi ising piba aure haina Dolai Thabi Beres ki executive engineer MD MTS Khan canal yang sen pasat pada phongdokre Mana miam da appeal tawroduna hai right canal asigi manungda Panjauna thingba yauriba sing miam ge khalaga lokthokpiu hariba asida thawoidaba yaramlabadi khudakta action lawraba tawragane Makha thangbada leiriba farm singi khalaga farmer singi khalaga ising thingjinu thambigano aire Kundrakpam Kendra Youth Organization ke SUKYO na yangsin basalubada thengnariba sing phaminadu khangdok minare miam gi damak pamliba sing adu department ngi baketi gi thabogaina unaraba staff sing so field deploy tawre kenel asigi khudong saba lawgodor palami sing Local organization nasu department da cooperation pebio. Department na tawjiri be kaya asisu miyam gini hain apel tawrakle. India da COVID-19 positive oibigi sang tapna wangkalakle. India da COVID-19 positive oibigi sang tapna wangkalak pagaloin na active case lak mari gi matak talai aina UN Health Ministry gi data amana phongdorakle. Hauke bapung kunmari da miyo lising ni pugama thoi chatuk ni pugama pandang na positive oira pantheng nage. Masagi mamang pung kunmari da miyo lising ni pugamari sani kontra positive oi kibane. Afghanistan da isauk da mini forum sire Afghanistan ki Nuristan province da leiba khungang amada jamna thuna ising thamjilak pagi thodok amada jamdra bada mini fu sikre amsong atopa kyana thiba khangre ana official oiba pauna aire Kamdes district merdes khungang da nong jamna kana hitaba dagi isauk thoke bane khangau da ising thamjilak pagi thodok adu da khunja singna haksang jamdra bada nifu de recover da ukre adubo atopa kyana thiba khangre ana provincial official amana aire isauk da khungang adu da leiba jum Ngamnamakta amangata thoki sasan singchu ising de chen thakre amasung Pakistan ka lona bada leiba Kamdes ki lambi da aso pasaruk abasu kaibada ki lambi thingjan kre an officer laduna aike district asi talbian na kudum chalaga leiba maram na isauk thoktan awa batara pasu mi thiba amate kanbagi thabak sa thabak ngamdri ana disaster management ki state minister ki office ta phongdoki maraga sida Nuristan ki governor Hafiz Abdul Kahim na phongdoki ba matungina Taliban na ayaba hek piba ka rescue team sing thajindana mi kanana ba husang awa patara ba singi mateng pinana ba hona kani haire covid hidak kap lubadagi lengjum na ba fare haina claim tawkre Manipuri Muslim Council Mori ki office ta pangthoki ba covid vaccination program da hidak kap khibani aiba More 1 number 5 dagi MD Abdul Kalam sahi yang kani toy suraba misak amana ma covid hidak kap lubadagi lengjum na ba fare haina claim tawkre MD Abdul Kalam na hai ma ki oi thang ba lengjum asi sahi amarong ki mamang dagi naraga lakhe Hostel na satuna alayang pada doktor na pinak pahitak cari bangkai paba aduga hek cabale pada amuk naba hautun laki maki lengjum naba maram oraka thabak subangam kide adu bhadakta Manipuri Muslim Council Board ki office ta pangthok covid vaccination program ta bhag hidak kap urba matung dagi mangunda leramba anaba do phakre aire covid vaccine kap thok pa asi maki onadi jamna fai hidak kasi kapada miamna sinai kari chulaite ana phongdoke baragasida chief medical officer CMO Tengnopal district ki S Gojen Singh na phongdok pa matungina Tengnopal district ki oina first dose hidak kap mi ki sangasi sada jangkai manga dasmik manga dipan amasung second dose kap khraba mi ki sangasi sada taraga mapan dasmik mapan oire aire sahi asigi February ani dagi July kuntra phawba da masi block ki oina mioi lising manga sani kuntra ga nipan hidak kap khre masigi manung da mi lising mari janipan kuntra ga ni te first dose mi lising first dose mi samri sukna taruk na second dose hidak kap khre Tengnopal block ki oina mi lising mapan sama ga humbudra tarit hidak kap khre masigi manung da mi lising taruk sa panifu humdai first dose mi lising ani sani kuntra ga brina second dose hidak kap khre more block ki oina mioi lising taraga matoi chani sukna taruk hidak kap khre masigi manung da mioi lising mapan samanga marfut rahumdai first dose mioi lising amaga chatuk taraga humdai na second dose hidak kap khre maka tarakpa atau pepau amadana sampel marfut dara taruk ki manung da marfut ramanga delta variant oirmle State of Bioresources and Sustainable Development IBSD Manipur ILS Bhubaneswar ka khusamnaduna sample marfudra taruk genome sequencing tawbada sample marfudra manga delta variant confirm tawre aina IBSD na thadorakpa cherolamana aire cherolasna hai genome sequencing tawriba sample marfudra taruk asi RIMS Hospital
Sisa hostel amasung babina diagnostic tagi sep khongkatuna government Tharakpa July thagi sample ni atubo sample sing asiki matungda June thagi RIMS ki sample tare chu yaure. Maraga sida housing head ki mamang da phangkiba pau amada hana Manipur Pradesh Congress Committee ki president oramba Konthogsam Govindas New Delhi ki BJP headquarter da mahakpo okpa ki thoram amaga loinana BJP da yaukre. Arobida content sing asigi maruoiba pau khara asiba pau damjariba Manipur Local News YouTube channel amadi Facebook page asidagi yang video pupuna mapathaga zari channel asina tomda kanarabadi subscribe tawidriba sina subscribe tawiramo loinana like and share tawbisu kawbi ganu puna mapo amuka handa thaga zari.